ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯃꯤꯌꯥꯝꯗ ꯈꯣꯏꯔꯝꯖꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯦꯁ ꯔꯥశꯤꯒꯤ ꯐꯣꯟ 18 ꯂꯥꯛꯄꯗ 2 ꯆꯠꯈꯤ 9 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯕꯤꯗꯥꯒꯤ ꯃꯍꯩ ꯐꯪꯒꯅꯤ ꯃꯦꯁ ꯔꯥశꯤ ꯆꯍꯤꯒꯤ ꯑꯣꯏꯅ 9 ꯂꯥꯛꯄꯗ 3 ꯆꯠꯈꯤ 5 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯤꯅ ꯈꯔ ꯄꯥꯎꯊꯣꯛꯀꯅꯤ ꯃꯤꯊꯨꯟ ꯔꯥశꯤ ꯆꯍꯤꯒꯤ ꯑꯣꯏꯅ 2 ꯂꯥꯛꯄꯗ 3 ꯆꯠꯈꯤ 1 ꯊꯣꯡꯗꯣꯛꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯈꯨꯔꯧ ꯊꯥꯡꯒꯅꯤ ꯋꯥꯌꯣꯡ ꯆꯥꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯆꯥꯎꯊꯣꯛꯀꯅꯤ ꯀꯔꯀ ꯔꯥశꯤ 9 ꯂꯥꯛꯄꯗꯒꯤ 2 ꯆꯠꯈꯤ 6 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯥꯏ ꯄꯥꯛꯆꯕ ꯑꯐꯕ ꯐꯣꯟ ꯄꯤꯔꯤ ꯁꯤꯡꯍ ꯔꯥశꯤ 5 ꯂꯥꯛꯄꯗ 2 ꯆꯠꯈꯤ 3 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯈꯔꯗꯤ ꯆꯥꯎꯈꯠꯀꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯗꯤ ꯆꯌꯦꯠꯅꯕ ꯈꯖꯤꯛ ꯂꯩꯒꯗꯧꯔꯤ ꯀꯩꯅꯥ ꯔꯥశꯤ 2 ꯂꯥꯛꯄꯗ 3 ꯆꯠꯈꯤ 1 ꯊꯣꯡꯗꯣꯛꯈꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯂꯧꯁꯤꯡ ꯊꯣꯛꯇꯦ ꯇꯨꯂꯥ ꯔꯥశꯤ 9 ꯂꯥꯛꯄꯗ 3 ꯆꯠꯈꯤ 5 ꯂꯦꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯈꯔ ꯀꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯒꯅꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤ 11 ꯂꯥꯛꯄꯗ 2 ꯆꯠꯈꯤ 9 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯤ ꯑꯅꯤꯡꯕ ꯈꯔ ꯄꯥꯡꯊꯣꯛꯀꯅꯤ ꯙꯅꯨ ꯔꯥశꯤ 5 ꯂꯥꯛꯄꯗ 3 ꯆꯠꯈꯤ 2 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯑꯅꯧꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯤ ꯆꯌꯦꯠꯅꯕ ꯈꯤꯇꯪ ꯂꯩꯒꯗꯧꯔꯤ ꯆꯔꯥꯡꯅꯒꯅꯤ ꯃꯀꯔ ꯔꯥశꯤ 12 ꯂꯥꯛꯄꯗꯒꯤ 3 ꯆꯠꯈꯤ 9 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯄꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯝꯗꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯤ ꯑꯌꯦꯠꯄ ꯈꯔ ꯂꯩ ꯀꯨꯝꯚ ꯔꯥశꯤ 11 ꯂꯥꯛꯄꯗꯒꯤ 3 ꯆꯠꯈꯤ 9 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯂꯣꯟ ꯏꯇꯤꯛꯇ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯒꯜꯂꯤ ꯃꯤꯅ ꯔꯥశꯤ 5 ꯂꯥꯛꯄꯗꯒꯤ 3 ꯆꯠꯈꯤ 2 ꯂꯦꯝꯍꯧꯏ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤꯗꯤ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯗꯤ ꯆꯌꯦꯠꯅꯕ ꯆꯔꯥꯡꯅꯕ ꯈꯔ ꯂꯩꯒꯗꯧꯔꯤ ꯑꯌꯦꯠ ꯑꯀꯥꯏ